ISTV GI AYUKSHIDA miyeng tabi punungpu ahamda taram oksari ahanbada moroi bapau BJP Manipur Pradesh na Manipur bu special category status ta hazil hanaba Foreign Finance Commission ki team da taksin khre amadi Manipur na special category status ta laitrabadi sel thumgi asauba samasya ma mai unagani amasung koigi stable government ama lairo haba wafum lady hojik moroi bapau muthamjari BJP Manipur Pradesh na Manipur bu special category status ta amuk hazil hanaba Foreign Finance Commission ki team da taksin khre hiramsta report ama Manipur Special Category Status State ki thakta amu hanjil halu haina BJP ne taksin khre falda lediba taramari shuba Finance Commission ge team da BJP gi luchingba singa taksin khibani commission gi kangbu aduna tongan ba political party gi mihut singa unaduna wari sake BJP gi office ta pangthok ki ba pawu mifam da saru yakiba RK Ranjana BJP gi team aduna tongan ba wafam kaya Manipur da paikhat pina ba taksin ke wafam singa du gi manung da Manipur da agro based industry linkat pa road connectivity fagar hanba wetland conservation Maruwaina Loktak Protection Act Semdokpa Sangai Kananaba National Project Paikapana Chumba Wafam Kaya Yawi Haike Party ki President Chase Chawbana BJP ki memorandum aduda national level state level amadi international level da medal Lauropa sports person singda stipend pikidabani Manipur ki road connectivity fagat hangadabani haiba wafam pukhat ki haiba galoinana paliba government asina food security act thaba oina paikhatpa ngamloi plan ki senfam dagi chada tara dagi kun fawba kaklaga highway sing pak thokani haiba wafam BJP ne gyaning de phongdokhi Manipur na special category status sandrabadi Manipur da sauna sel thungi samasya mayuk na badanatna stable government amal leibangam loi hairi hiramsa report ama Chief Economic Advisor Obidanatana Reserve Bank of India ke Governor Oiriba Raghuram Ranjana Luchingba Miyoi Mangana Saba Committee amana Bharat ki state singi marakta chakhotpagi thak lepnana ba chahi asigi me thada semkiba committee ki panel report ta Manipur asi special category ki status manung da chandre haina Finance Minister P Chidambaram da report pisingkre report asigi matung ina thabak to onthorotuna karigumba Manipur asi special category ki status ki manung da chalan ki daba taragadi center na Manipur da thadaraliba senfam singi cha damar fudra di chahi tara phangloidori masigi matang da ISTV news na akhang ahi kya ga unarubada tongan ba mot phongdonarali Manipur University ki Economics Department ta Senior Assistant Professor Oiriba Chunglen Mesnamna karigumba Manipur na special category status as dandaba tarabadi Manipur da sel thumgi fibam da chauna awaba mayuk na bagaloidana Mara Chepa Sarkar Amal Labangam Loy Haina Fundorli. Amarum the social scientist Danavi Lystrom na Fundoropada, Manipur Asi Chakola University Sing the Lady Haba Wafam Pali, Amarum Dana, Chief Minister na Taramadishiva Finance Commission Ge Kangbuda, Manipur Tangai Fadana Chandrabaya Amadi, Kudong Jadabakaya Kangan Kiba Amadi, Sergi Mating Pina Nava Fundo Kiba Wafam Asi Amapopoi Haiki. Masigi, Ekogi Studio da ISTV Marupa Masung. Processing the Pongi Bamuru boxing Kadan and another links in Libasi Sangai Express Ki Manipuri edition editor Khogendra Khomdram Tamahu Ahmad Taram Oksari Tamamoruina BJP Manipur Pradesh Nangarang Kogi Visiting Finance Commission team the Taksin Kibo from Yamna Maru way Yamna timely way Kanze Adu Maru in Kogi special status category the Tambio Havana Amukhana insist so give say Masi Manipugi labor conditions that Kogi Yamna develops with the development lady have a state, Madi Loya state. Asida, how's the BJP in a Tamibisi? Tamu being the Kramina Magi, like Pimsi, Kamani Yang. I must say, Manipursi, developing state near Gamina Picket Kiva, Mayam Chesang, Haidare, Tadu Torea, Mayam Pakale, to Mayam Stegi, the government Kanaram, Matunda Masi, special category, the labor. Talk to not tray, I'm Sakale, and I'm a bit Toropani, special category, they don't Toropani. Although quite Manipur city, Dana, we am contradictory for Romana. The man special category talk, Tagidi, Matak Kakak, otherwise from the Chief Minister and Hanaki Finance Commission, with them the high Yawe. Manipur, where Fimsi and Akanda, Basazi, Hene Pio. Although Madu ladies. Special category Pashari and Pio and Heaven. Development Dakar lay, the Dakar and Heaven. Otherwise, I do not can Kitanga, Mangimong is you can Mamo Tata from later. Tashana BJP and Harizidi, Amchubapone. Special category is status later by the central projection the central 90% put still 10% put open. Although Han special category status against the 10% of Putubangam that project may am Yauri.
ꯑꯗꯨꯅ ꯃꯗꯨꯒꯤ ꯐꯤꯕꯝꯗꯨ ꯂꯩꯔꯤꯉꯩꯁꯤꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯦꯇꯥꯒꯣꯔꯤꯗ ꯂꯩꯇ꯭ꯔꯕꯗꯤ ꯁꯦꯟꯁꯤ ꯁꯦꯟꯇꯔꯅ ꯄꯨꯊꯣꯛꯄ ꯄꯩꯁꯥꯗꯤ ꯌꯥꯝꯃꯔꯣꯏ ꯁ꯭ꯇꯦꯠꯅ ꯄꯨꯊꯣꯛꯄꯅ ꯌꯥꯝꯗꯣꯔꯤꯅꯤ ꯑꯗꯨꯒ ꯁ꯭ꯇꯦꯠꯀꯤ ꯔꯤꯁꯣꯔꯁꯇꯤ ꯂꯩꯖꯗꯦꯅ ꯑꯃꯁꯨ ꯀꯟꯅ ꯍꯥꯏꯔꯤ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯇꯥꯏꯑꯣꯟꯅꯕ ꯑꯃ ꯐꯤꯕꯝ ꯑꯃꯗ ꯂꯩ ꯑꯗꯨꯅ BJPꯅ ꯉꯔꯥꯡ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯦꯇꯥꯒꯣꯔꯤ ꯁ꯭ꯇꯦꯇꯁ ꯑꯃꯨꯛ ꯍꯟꯅ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯦꯅ ꯈꯜꯂꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯇꯧꯔꯤꯕꯁꯤ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯕ ꯉꯥꯛꯇꯅꯤ ꯂꯝꯕꯤ ꯊꯣꯡ ꯍꯥꯏꯔꯦ ꯆꯦ ꯆꯥꯡꯗꯗꯤ ꯌꯥꯝ ꯐꯅ ꯂꯩꯔꯝꯒꯅꯤ ꯌꯥꯝ ꯐꯅ ꯂꯩꯕꯅꯤꯅ ꯑꯥꯗ ꯁꯦꯟꯇꯔꯗꯒꯤꯁꯨ ꯑꯁ ꯌꯥꯝ ꯐꯩꯌꯦꯅ ꯂꯧꯔꯦ ꯊꯛꯅꯕ ꯏꯁꯤꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯦ ꯊꯛꯅꯕ ꯏꯁꯤꯡꯁꯨ ꯐꯖꯅ ꯐꯪꯕ ꯃꯐꯝꯁꯤ ꯃꯅꯤꯄꯨꯔꯗ ꯈꯔ ꯊꯤꯕ ꯋꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯒꯤ ꯃꯩꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯃꯩ ꯍꯣꯏ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯨꯝꯕ ꯀꯩ ꯃꯐꯝ ꯈꯔꯗꯕꯨꯗꯤ ꯍꯧꯖꯤꯛ ꯈꯔ ꯃꯩꯁꯦ ꯆꯥꯡ ꯅꯥꯏ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯐꯝꯗꯗꯤ ꯃꯩꯁꯦ ꯆꯥꯡ ꯅꯥꯏꯗꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯃꯩ ꯏꯁꯤꯡ ꯂꯝꯕꯤ ꯊꯣꯡꯒꯤ ꯋꯥꯗ ꯅꯠꯇꯦ ꯑꯌꯥꯝꯕ ꯍꯤꯔꯝꯗ ꯃꯦꯗꯤꯀꯦꯜꯒꯤꯗ ꯈꯪꯗꯦ ꯈꯪꯗꯦ ꯂꯣꯏꯅꯃꯛ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤ ꯑꯋꯥꯠꯄ ꯃꯌꯥꯝꯗꯨ ꯂꯩꯗꯤ ꯂꯩꯔꯒ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯌꯥꯝ ꯐꯩꯌꯦꯅ ꯏꯊꯣꯛꯎꯔꯕꯅꯤꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯦꯇꯥꯒꯣꯔꯤ ꯁ꯭ꯇꯦꯇꯁꯇꯒꯤ ꯃꯊꯛꯇ ꯄꯨꯈꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯈꯠꯂꯦꯅ ꯍꯥꯏꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯂꯣꯝꯗꯗꯤ ꯑꯁꯥꯝꯁꯤꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯦꯇꯥꯒꯣꯔꯤꯗ ꯂꯩ ꯃꯅꯤꯄꯨꯔꯁꯤꯗꯤ ꯌꯥꯝ ꯉꯛꯄ ꯅꯣꯛꯅꯤꯡꯕ ꯋꯥꯐꯝꯅꯦ ꯑꯗꯨꯅ BJPꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯌꯥꯝ ꯆꯨꯝꯃꯤ ꯃꯁꯤ ꯑꯩ ꯇꯧꯅꯕ ꯇꯛꯁꯟꯕ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛꯀꯤ ꯔꯘꯨꯔꯥꯝ ꯔꯟꯖꯟꯅ ꯄꯤꯈꯠꯈꯤꯕ ꯔꯤꯄꯣꯔꯠꯁꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯅꯦꯁꯦꯁꯤꯇꯤꯁ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔ ꯏꯂꯦꯛꯇ꯭ꯔꯤꯛꯁꯤꯇꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯔꯣꯗ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯊꯗꯅ ꯂꯩꯔꯤꯕ ꯏꯚꯟ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯇꯥ ꯁꯕ ꯗꯤꯕꯤꯖꯟꯁꯤ ꯄꯨꯔꯥ ꯗꯤꯕꯤꯖꯟ ꯑꯃꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯇꯤ ꯏꯁꯤꯡꯁꯤ ꯐꯪꯗꯕꯁꯤ ꯉꯁꯤ ꯐꯥꯎꯕ ꯐꯪꯗ꯭ꯔꯤꯕ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯔꯤꯂꯥꯏ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯒꯤ ꯏꯁꯤꯡ ꯈꯛꯇꯪꯅ ꯔꯤꯂꯥꯏ ꯇꯧꯔꯤꯕ ꯃꯈꯣꯏ ꯃꯗꯨꯗ ꯗꯤꯄꯦꯟ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯊꯕ ꯕꯦꯁꯤꯛ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯐꯥꯎ ꯅꯤꯡꯊꯤꯖꯅ ꯂꯩꯇ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯔꯘꯨꯔꯥꯝ ꯔꯟꯖꯟꯒꯤ ꯔꯤꯄꯣꯔꯠꯁꯦ ꯀꯔꯝꯍꯥꯏꯅ ꯂꯧꯔꯒ ꯇꯥꯃꯣ ꯃꯁꯤ ꯁꯦꯝꯃꯒ ꯁꯨꯃꯥꯏꯅ ꯊꯥꯒꯠꯇꯅ ꯑꯩꯈꯣꯏꯒꯤ ꯗꯦꯕꯂꯞꯄꯤꯡ ꯁ꯭ꯇꯦꯠꯅꯦꯅ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠꯁꯦ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯑꯩꯅ ꯁꯤꯗ ꯍꯥꯏꯖꯔꯤꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯔꯘꯨꯅꯥꯊ ꯔꯟꯖꯟ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠꯁꯤ ꯃꯣꯏꯅ ꯊꯥꯒꯠꯂꯤꯕꯁꯦ ꯃꯔꯨꯑꯣꯏꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯈꯤꯕ ꯗꯥꯇꯥ ꯃꯌꯥꯝꯗꯨꯗꯅꯦꯕ ꯑꯗꯨꯅ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯝꯕꯤ ꯊꯣꯡꯗꯤ ꯌꯥꯗꯦ ꯑꯗꯣ ꯂꯝꯕꯤ ꯊꯣꯡꯗꯤ ꯌꯥꯝ ꯐꯔꯦꯅ ꯄꯤꯈꯠꯂꯝꯕꯅꯤ PMGSYꯒꯤ ꯊꯕꯛ ꯐꯖꯅ ꯇꯧꯋꯦꯅ ꯑꯩꯈꯣꯏ ꯑꯦꯋꯥꯔꯗ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦꯗꯅ ꯑꯗꯒꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤꯅꯦ ꯍꯧꯖꯤꯛꯀꯤꯗ ꯍꯥꯏꯕ ꯏꯁꯤꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯦꯅꯦ ꯏꯁꯤꯡꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯑꯃ ꯄꯥꯏꯈꯠꯂꯝꯃꯦ ꯁ꯭ꯀꯤꯝꯗꯨ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯈꯪꯗꯦ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯄꯥꯏꯈꯠꯂꯦꯅ ꯔꯤꯄꯣꯔꯠꯇꯨ ꯄꯤꯈ꯭ꯔꯅꯤ ꯑꯗꯒꯤ ꯏꯁꯤꯡꯗ ꯅꯠꯇꯦ ꯑꯩ ꯍꯥꯏꯇꯥꯔꯦ ꯃꯩꯁꯨ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯑꯃ ꯈꯤꯜꯂꯝꯃꯦ ꯋꯥꯌꯔ ꯑꯃ ꯇꯤꯡꯉꯝꯃꯦ ꯑꯗꯨꯅ ꯈꯨꯟꯗꯨꯃ ꯏꯂꯦꯛꯇ꯭ꯔꯤꯐꯥꯏ ꯇꯧꯔꯦꯅ ꯑꯗꯨꯝ ꯃꯣꯏꯗꯤ ꯂꯧꯔꯦ ꯑꯁꯣꯝꯗ ꯃꯩ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯑꯗꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯗꯨ ꯐꯦꯜ ꯑꯣꯏꯒ꯭ꯔꯕ ꯍꯥꯏꯗꯤ ꯀꯅꯥꯝꯇ ꯍꯟꯅꯕ ꯌꯦꯡꯉꯔꯣꯏ ꯑꯗꯨꯒ ꯆꯦꯗꯗꯤ ꯃꯌꯥꯝꯁꯤ ꯂꯣꯏ ꯂꯩꯕꯅꯤꯅ ꯆꯦ ꯃꯌꯥꯝꯁꯤꯗ ꯍꯥꯏꯕ ꯗꯣꯀꯨꯃꯦꯟ ꯃꯌꯥꯝ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯝꯕ ꯗꯣꯀꯨꯃꯦꯟꯁꯤꯗ ꯕꯦꯁ ꯇꯧꯔꯒ ꯊꯥꯒꯠꯈꯤꯕ ꯔꯤꯄꯣꯔꯠꯅꯤ ꯑꯗꯨꯅ ꯁꯨꯛꯇꯧ ꯇꯧꯗꯅꯃꯛꯇꯤ ꯍꯥꯏꯕ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯈꯔ ꯇꯧꯔꯒ ꯐꯦꯜ ꯑꯣꯏꯔꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕ ꯃꯌꯥꯝꯗꯨ ꯇꯧꯔꯦꯅ ꯊꯥꯒꯠꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯁꯂꯥꯛ ꯁꯥꯔꯦ ꯑꯩꯈꯣꯏꯒꯤ ꯗꯦꯚꯂꯞ ꯇꯧꯔꯕꯅꯤꯅ ꯂꯧꯔꯒ ꯔꯤꯄꯣꯔꯠꯇꯨ ꯄꯤꯈꯠꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯗꯨ ꯔꯤꯄꯣꯔꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤꯗꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯦꯇꯦꯒꯣꯔꯤꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯍꯥꯏꯒꯠꯈꯤꯕꯅꯦꯕ ꯇꯥꯃꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔꯗ ꯑꯩꯈꯣꯏꯒꯤ ꯆꯦꯗ ꯂꯣꯏꯁꯤꯟꯕꯤ ꯑꯩꯈꯣꯏꯒꯤ ꯇꯦꯕꯜ ꯋꯥꯛꯇ ꯂꯣꯏꯁꯤꯟꯕꯤ ꯑꯗꯨꯒ ꯑꯦꯛꯆꯨꯑꯦꯜ ꯐꯤꯜꯗ ꯆꯠꯂꯨꯔꯀꯥꯟꯗ ꯀꯩꯝꯇ ꯃꯆꯤ ꯂꯩꯉꯝꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯣꯏꯔꯤꯕ ꯔꯘꯨꯔꯥꯝ ꯔꯟꯖꯟꯒꯤ ꯔꯤꯄꯣꯔꯠꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯗꯦꯕꯂꯞꯄꯤꯡ ꯁ꯭ꯇꯦꯠꯅꯦꯅ ꯑꯩꯈꯣꯏꯒꯤ ꯂꯥꯎꯊꯣꯔꯛꯄ ꯔꯤꯀꯃꯦꯟ ꯇꯧꯈꯤꯕ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯠ ꯃꯁꯥꯃꯛꯁꯤꯅ ꯍꯥꯏꯇꯥꯔꯦ ꯆꯦ ꯆꯥꯡꯁꯤ ꯂꯣꯏꯅ ꯄꯤꯈꯤꯕ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯃꯁꯤ ꯃꯈꯣꯏꯁꯨ ꯄꯥꯔꯥ ꯑꯃ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯒꯤ ꯇꯝꯕ ꯌꯥꯏꯅ ꯂꯧꯕꯤꯕ ꯄꯔꯥꯁꯤ ꯇꯝꯕꯗꯤ ꯌꯥꯔꯕꯅꯤ ꯑꯗꯨ ꯇꯝꯒꯗ꯭ꯔꯥ ꯇꯝꯃꯣꯏꯗ꯭ꯔꯥ ꯄꯔꯥ ꯑꯃꯅꯦꯅ ꯂꯧꯒꯗ꯭ꯔꯥ ꯑꯣꯏꯗ꯭ꯔꯥ ꯍꯥꯏꯁꯤꯗꯤ ꯃꯁꯤꯗꯤ ꯈꯟꯕꯗ ꯃꯝꯃꯤ ꯀꯔꯤꯅꯣꯗ ꯔꯤꯄꯣꯔꯠ ꯐꯖꯅ ꯄꯤꯔꯤꯉꯣꯏ ꯁꯦꯟꯇꯔꯅ ꯁꯦꯟ ꯊꯥꯔꯛꯀꯅꯤ ꯑꯗꯒꯤ ꯁꯦꯟꯇꯔꯅ ꯆꯥꯟꯒꯅꯤ ꯀꯥꯏꯅ ꯈꯟꯕ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯄꯨꯃꯥꯡ ꯃꯥꯡꯖꯕ ꯍꯥꯏꯗꯨ ꯑꯣꯏꯗꯣꯔꯤꯅꯤ ꯑꯗꯨꯅ ꯄꯔꯥꯁꯤ ꯐꯥꯔꯣꯏꯅ ꯈꯜꯂꯁꯨ ꯃꯁꯤ ꯐꯥꯕ ꯆꯨꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯦꯡꯉꯀꯥꯟꯗ ꯃꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯦꯇꯦꯒꯣꯔꯤ ꯁ꯭ꯇꯦꯇꯁꯁꯦ ꯃꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯟꯅꯕ ꯍꯣꯠꯅꯕ ꯆꯨꯝꯃꯤ ꯑꯗꯨ ꯅꯠꯇꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁ꯭ꯇꯦꯠꯀꯤ ꯗꯔꯀꯥꯔ ꯑꯣꯏꯕꯗꯤ ꯌꯦꯡꯉꯒ ꯁꯦꯟ ꯄꯤꯕꯤꯌꯨ ꯈꯛꯇꯪ ꯍꯥꯏꯕꯗꯨꯅꯗꯤ ꯃꯗꯨꯅꯗꯤ ꯌꯥꯅꯦꯕ ꯊꯥꯖꯗꯦ ꯑꯗꯨ ꯄꯔꯥꯁꯤ ꯐꯥꯕ ꯌꯥꯕ ꯄꯔꯥꯗꯤ ꯐꯥꯎꯕ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯍꯪꯖꯅꯤꯡꯕ ꯋꯥꯐꯝꯁꯤ ꯃꯅꯤꯄꯨꯔꯁꯦ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯦꯇꯥꯒꯣꯔꯤ ꯁ꯭ꯇꯦꯇꯁꯇ ꯆꯟꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯦ ꯑꯆꯧꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯃꯥꯌꯣꯛꯅꯒꯅꯤ ꯑꯃꯁꯨꯡ ꯃꯗꯨꯅ ꯏꯚꯟ ꯁ꯭ꯇꯦꯕꯜ ꯒꯣꯔꯃꯦꯟꯠ ꯐꯥꯎ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ISTVꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯌꯥꯎꯔꯦ ꯇꯥꯃꯣ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯃꯔꯨꯑꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯑꯃꯁꯨꯡ ꯁ꯭ꯇꯦꯕꯜ ꯒꯣꯔꯃꯦꯟꯠ ꯂꯩꯇꯕ ꯍꯥꯏꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯀꯃꯥꯏꯅ ꯌꯦꯡꯉꯤ ꯃꯁꯤꯒꯤ ꯏꯝꯄꯦꯛꯁꯦ ꯀꯗꯥꯏ ꯐꯥꯎꯗ ꯂꯩꯅꯦꯅ ꯂꯧꯕꯤ ꯃꯁꯤꯒꯤ ꯏꯝꯄꯦꯛꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯏꯝꯄꯦꯛꯅꯤ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈꯤꯗꯨꯅꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯁ꯭ꯀꯤꯝ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝꯁꯤꯗ ꯁꯦꯟꯇꯔꯅ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯥꯏꯈꯠꯄ ꯀꯥꯟꯗ 90% ꯄꯤꯕꯅꯤ ꯂꯨꯄꯥ 100ꯗ 30 ꯄꯨꯊꯣꯛꯑꯒ ꯁ꯭ꯇꯦꯠꯅ 10 ꯈꯛꯇ ꯄꯨꯊꯣꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯕ ꯁ꯭ꯇꯦꯠꯅꯤꯅ ꯁ꯭ꯇꯦꯠꯅ ꯂꯣꯏꯅ ꯑꯌꯥꯝꯕ ꯄꯨꯊꯣꯛꯑꯣꯅ ꯍꯥꯏꯔꯅꯤ ꯁꯦꯟꯇꯔꯅ 30%ꯒꯨꯝꯕ ꯄꯨꯊꯣꯛꯑꯒ ꯁ꯭ꯇꯦꯠꯅ 70 ꯄꯨꯊꯣꯛꯇꯣꯏꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔꯗꯤ ꯃꯁꯥꯒꯤ ꯔꯤꯁꯣꯔꯁ ꯂꯩꯇꯕ ꯁ꯭ꯇꯦꯠꯅꯤ ꯑꯗꯨꯅ ꯔꯤꯁꯣꯔꯁ ꯂꯩꯇꯕ ꯁ꯭ꯇꯦꯠ ꯑꯣꯏꯕꯁꯤꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯍꯥꯏꯗꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯕ ꯉꯥꯛꯇꯅꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯁꯦꯝꯒꯠꯄ ꯍꯥꯏꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯄꯥꯏꯈꯠꯀꯅꯤ ꯃꯗꯨꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯍꯥꯏꯁꯦ ꯑꯗꯨꯋꯥꯏꯗ ꯁꯨꯝ ꯂꯥꯛꯑꯗꯕꯅꯤ ꯑꯗꯨꯅ
ꯑꯩꯈꯣꯏꯒꯤ ꯅꯟ ꯄ꯭ꯂꯥꯟꯒꯤ ꯄꯩꯁꯥꯁꯤꯡꯁꯦ ꯑꯗꯨꯝ ꯑꯣꯟꯅ ꯄ꯭ꯂꯥꯟꯗ ꯂꯣꯏ ꯂꯧꯊꯣꯛꯑ ꯁꯤꯖꯤꯟꯅꯕꯒꯨꯝꯕ ꯑꯗꯨꯅ ꯏꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝꯁꯤ ꯇꯣꯂꯣꯞ ꯐꯪꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏꯅ ꯊꯥ 5-6 ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯃꯗꯨꯒꯤ ꯐꯤꯕꯝꯗꯣ ꯍꯧꯖꯤꯛ ꯂꯥꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯇꯣꯂꯣꯞ ꯄꯤꯗꯕ ꯄꯩꯁꯥꯁꯤꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯇ ꯊꯥꯗꯣꯔꯛꯑꯕꯅꯤ나 ꯀꯩꯅꯣ ꯁ꯭ꯇꯦꯠꯀꯤ ꯃꯁꯥꯒꯤꯗꯤ ꯔꯤꯁꯣꯔꯁ ꯂꯩꯖꯗꯕꯅꯤꯅ ꯑꯗꯨꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯍꯥꯏꯁꯦ ꯑꯗꯨꯋꯥꯏꯗ ꯁꯨꯝ ꯂꯩꯔꯦ ꯑꯗꯨꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯂꯩꯔꯕꯩꯗꯤ ꯒꯃꯦꯟ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯍꯥꯏꯁꯦ ꯁꯦꯟ ꯊꯨꯝ ꯂꯩꯇ꯭ꯔꯗꯤ ꯒꯃꯦꯟ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯁꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯈꯟꯅꯔꯤꯕ ꯃꯁꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯦꯇꯦꯒꯣꯔꯤ ꯁ꯭ꯇꯦꯇꯁꯇꯒꯤ ꯍꯥꯏꯒꯠꯈꯤꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯦꯡꯉꯗꯤ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯕꯣꯝꯕꯦꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯗꯩ ꯃꯍꯥꯔꯥꯁꯇ꯭ꯔ ꯀꯔꯤ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠꯇꯨ ꯑꯗꯨꯅ ꯋꯥꯈꯜ ꯑꯃꯅꯤ ꯑꯗꯒꯤ ꯑꯁꯥꯝ ꯐꯥꯎꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯦꯇꯦꯒꯣꯔꯤ ꯁ꯭ꯇꯦꯇꯁꯇ ꯂꯩꯔꯒ ꯃꯁꯥꯒꯤ ꯔꯤꯁꯣꯔꯁ ꯐꯖꯅ ꯂꯩꯖꯔꯤꯅ ꯑꯁꯥꯝ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯀꯩ ꯎꯃꯪꯒꯤ ꯄꯣꯠꯊꯣꯛ ꯈꯔ ꯂꯩ ꯃꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯕꯗꯨꯅ ꯑꯗꯒꯤ ꯃꯩꯒꯤ ꯈꯔ ꯏꯁꯤꯡꯒꯤ ꯈꯔ ꯄꯣꯇꯦꯟꯁꯤꯌꯦꯜ ꯋꯥꯇꯔ ꯄꯣꯇꯦꯟꯁꯤꯌꯦꯜ ꯈꯔ ꯂꯩꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯥꯡꯒꯤ ꯗꯦꯕꯂꯞꯃꯦꯟ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔ ꯃꯊꯟꯇ ꯄꯥꯏꯈꯠꯀꯅꯤ ꯑꯁꯤꯗꯤ ꯑꯗꯨꯝ ꯃꯁꯥꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯗꯨꯝ ꯀ꯭ꯔꯥꯏꯁꯤꯁ ꯂꯥꯛꯑꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯑꯅꯤ ꯑꯗꯩꯗꯤ ꯒꯣꯔꯃꯦꯟ ꯁ꯭ꯇꯦꯕꯜ ꯑꯗꯨꯝ ꯑꯣꯏꯔꯔꯣꯏ ꯃꯁꯤꯗꯤ ꯏꯆꯨꯝ ꯆꯨꯝꯕ ꯃꯌꯦꯛꯅ ꯇꯥꯔꯕ ꯋꯥꯐꯝꯅꯤ ꯈꯜꯂꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯇꯉꯥꯏ ꯐꯗꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯦꯅ ꯂꯧꯕꯤꯗꯕ ꯃꯁꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯦꯇꯦꯒꯣꯔꯤ ꯁ꯭ꯇꯦꯇꯁꯁꯦ ꯃꯁꯤꯗ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕ ꯑꯗꯨꯁꯨ ꯌꯥꯝ ꯑꯔꯨꯕ ꯊꯕꯛꯅꯤ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯦꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯧꯗꯦꯅ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯁꯤꯁꯨ ꯃꯗꯨꯁꯨ ꯑꯔꯨꯕ ꯋꯥꯐꯝ ꯑꯣꯏ ꯑꯗꯨꯕꯨ ꯃꯁꯤ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛꯅꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯕꯂꯞꯃꯦꯟꯗ ꯑꯗꯨꯝ ꯃꯅꯤꯡ ꯍꯟꯊꯔꯒ ꯂꯩꯔꯅꯤ ꯑꯗꯒꯤ ꯁ꯭ꯇꯦꯠꯁꯤ ꯑꯗꯨꯝ ꯀ꯭ꯔꯥꯏꯁꯤꯁꯁꯤ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯗꯨꯅ ꯃꯁꯤ ꯃꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯕ ꯐꯤꯕꯝꯗꯣ ꯃꯗꯨ ꯍꯟꯖꯤꯜꯂꯒ ꯁꯦꯟꯇꯔꯅ ꯃꯔꯨꯑꯣꯏꯕ ꯁꯦꯟ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯗꯅꯕ ꯍꯣꯠꯅꯕ ꯍꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯗꯤ ꯍꯥꯏ ꯁ꯭ꯇꯦꯠꯁꯤꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯦꯇꯦꯒꯣꯔꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯗꯨꯒꯤ ꯁ꯭ꯇꯦꯇꯁꯁꯨ ꯌꯦꯡꯉꯒ ꯄꯩꯁꯥ ꯄꯤꯕꯤꯅꯨ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯦꯛꯁꯀ꯭ꯂꯨꯁꯤꯞ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤ ꯃꯁꯤ ꯌꯦꯡꯉꯀꯥꯟꯗ ꯄꯩꯁꯥ ꯄꯤꯕꯤꯌꯨꯅ ꯍꯥꯏꯗꯤ ꯍꯥꯏ ꯑꯗꯨ ꯃꯗꯨꯃꯛꯅ ꯆꯞ ꯆꯥꯅ ꯊꯕꯛ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯒꯤꯗ ꯍꯥꯏꯕꯗꯤ ꯈꯔ ꯑꯔꯨꯕ ꯋꯥꯐꯝꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯝ KSO SDS 나 ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯄꯤꯂꯔꯒꯤ ꯃꯇꯥꯡꯁꯤꯗ ꯆꯠꯇꯨꯅ ꯁ꯭ꯄꯣꯠ ꯏꯟꯀ꯭ꯋꯥꯔꯤ ꯑꯃ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯎꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯌꯦꯡꯁꯤꯟꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤ ꯃꯅꯨꯡꯗ ꯈꯥꯕ ꯃꯈꯣꯏ ꯊꯦꯡꯅꯔꯦ ꯑꯗꯒꯤ ꯕꯣꯔꯗꯔ ꯑꯩꯈꯣꯏꯒꯤ ꯄꯤꯂꯔꯁꯤꯡꯗ ꯁꯨꯝ ꯑꯍꯣꯡꯕ ꯈꯔꯁꯨ ꯊꯦꯡꯅꯔꯦ ꯃꯁꯤꯗ ꯌꯥꯝ ꯂꯨꯕ ꯋꯥꯐꯝꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯑꯃ ꯏꯚꯟ ꯃꯦꯗꯤꯌꯥ ꯐꯥꯎ ꯃꯌꯥꯝ ꯑꯃ ꯆꯠꯇꯅ ꯃꯁꯤ ꯌꯦꯡꯁꯤꯜꯂꯨꯔꯦ ꯃꯁꯤ ꯔꯤꯄꯣꯔꯠꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯃꯁꯤ ꯐꯖꯅ ꯐ꯭ꯂꯥꯁ ꯇꯧꯈ꯭ꯔꯦ ꯊꯝꯈ꯭ꯔꯦ ꯑꯗꯨ ꯁ꯭ꯇꯤꯜ ꯍꯧꯖꯤꯛ ꯐꯥꯎꯗ ꯃꯁꯤꯒꯤ ꯑꯦꯀꯨꯔꯦꯠ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯑꯃꯐꯥꯎ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯐꯣꯡꯗꯣꯛꯇꯕꯁꯦ ꯃꯁꯤ ꯀꯔꯤꯅꯅꯦꯅ ꯂꯧꯕꯤꯕꯅꯣ ꯍꯣꯏ ꯃꯁꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯕꯣꯔꯗꯔꯒꯤ ꯋꯥꯐꯝꯁꯤ ꯁ꯭ꯇꯦꯠ ꯈꯛꯇꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯅꯠꯇꯕ ꯁ꯭ꯇꯦꯠꯅ ꯉꯥꯡꯕꯁꯨ ꯌꯥꯗꯕ ꯃꯁꯤ ꯁꯦꯟꯇꯔꯒꯤ ꯄꯔꯚ꯭ꯌꯨꯗ ꯂꯩꯕ ꯄꯣꯠꯅꯤ ꯃꯗꯨꯃꯛꯅ ꯐꯣꯡꯗꯣꯛꯇꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯣꯏ ꯁ꯭ꯇꯦꯠꯅ ꯁꯦꯟꯇꯔꯗ ꯄ꯭ꯔꯦꯁꯔꯗꯤ ꯄꯤꯔꯦꯗꯤ ꯍꯥꯏ ꯄꯤꯔꯦ ꯍꯥꯏꯕꯗꯨ ꯁꯦꯟꯇꯔꯒꯤꯁꯤꯁꯨ ꯌꯥꯝ ꯀ꯭ꯂꯤꯌꯥꯔꯅꯤ ꯃꯣꯏ ꯍꯥꯏꯔꯤꯁꯦ ꯍꯥꯏꯈ꯭ꯔꯦ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯀꯔꯤꯝꯇ ꯈꯪꯍꯜꯂꯛꯇ꯭ꯔꯤ ꯃꯗꯨ ꯉꯥꯏꯔꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯂꯥꯏꯖꯟ ꯃꯤꯇꯤꯡ ꯑꯃ ꯇꯃꯨꯗ ꯇꯧꯕ꯭ꯔꯥ ꯃꯗꯨꯗꯗꯤ ꯃ꯭ꯌꯥꯟꯃꯥꯔꯅ ꯍꯧꯖꯤꯛ ꯒꯣꯕꯖꯥꯡꯒꯤ ꯑꯩꯈꯣꯏ ꯋꯥꯊꯣꯛ ꯑꯣꯏꯔꯤꯁꯤꯐꯥꯎ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯦꯟꯖꯜꯂꯦ ꯈꯨꯟ ꯇꯪꯈꯥꯏ ꯈꯥꯏꯔꯦ ꯍꯥꯏꯔꯤꯅꯦ ꯑꯗꯨ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔ ꯑꯊꯣꯔꯤꯇꯤꯅ ꯍꯥꯏꯔꯗꯤ ꯃꯣꯏꯔꯣꯝꯗ ꯂꯝ ꯍꯦꯟꯖꯜꯂꯦꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯍꯥꯎꯂꯦꯟ ꯐꯥꯏꯗ ꯍꯧꯖꯤꯛ ꯃꯣꯏꯅ ꯎꯒꯤ ꯁꯝꯕꯜ ꯈꯥꯏꯅ ꯇꯧꯔꯤꯁꯤꯁꯨ ꯃꯣꯏꯒꯤ ꯂꯝꯗ ꯈꯥꯖꯕꯅꯦꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯃꯁꯤ ꯄꯣꯠꯁꯤ ꯌꯥꯝ ꯂꯨꯏ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯃꯁꯤ ꯁꯦꯟꯇꯔꯒꯤ ꯄꯔꯚ꯭ꯌꯨꯗ ꯂꯩꯕꯅꯦꯅ ꯄꯪꯂꯩꯗ ꯂꯩꯊꯣꯛꯄꯁꯨ ꯍꯧꯖꯤꯛ ꯉꯔꯥꯡ ꯕꯟ ꯑꯆꯧꯕ ꯕꯟ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯏꯔꯥꯡꯁꯤ ꯂꯥꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯇꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯌꯥꯝꯅ ꯀꯟꯁꯔꯟ ꯑꯣꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯃꯁꯤ ꯁꯦꯟꯇꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯃꯑꯣꯡꯗ ꯄ꯭ꯔꯦꯁꯔꯁꯤ ꯄꯤꯔꯒ ꯃꯁꯤ ꯅꯥꯈꯩ ꯑꯃ ꯁꯦꯡꯗꯣꯛꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏꯅꯕꯨ ꯍꯦꯟꯖꯜꯂꯦ ꯑꯗꯒꯤ ꯃꯣꯏꯅꯕꯨ ꯍꯦꯟꯖꯜꯂꯦ ꯅꯥꯈꯩ ꯁꯦꯡꯗꯣꯛꯅꯕ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯑꯣꯡꯗꯨꯗ ꯑꯃ ꯇꯧꯕ ꯐꯩ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯏꯔꯥꯡꯁꯤ ꯌꯥꯝ ꯁꯥꯊꯤꯕ ꯏꯔꯥꯡ ꯑꯃ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯨꯏꯈꯝ ꯑꯣꯛꯇꯣꯕꯔ 10ꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯅꯣꯔꯠ ꯏꯁꯇꯔꯟ ꯀꯥꯎꯟꯁꯤꯜꯒꯤ ꯃꯅꯤꯄꯨꯔꯗ ꯄꯥꯏꯈꯠꯂꯤꯕ ꯁ꯭ꯄꯣꯟꯁꯔ ꯁ꯭ꯀꯤꯝ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝꯁꯤꯡꯁꯤ ꯌꯦꯡꯁꯤꯜꯂꯒꯦꯅ ꯍꯥꯏ ꯅꯣꯔꯠ ꯏꯁ ꯀꯥꯎꯟꯁꯤꯜꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯄꯥꯏꯈꯠꯄꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯛꯇꯕꯁꯤ ꯃꯁꯤ ꯍꯥꯟꯅꯁꯨ ꯊꯣꯏꯗꯣꯛꯅꯕꯨ ꯇꯥꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯁꯦ ꯃꯁꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯃꯥꯅ ꯂꯥꯛꯏꯕ ꯃꯤꯠꯌꯦꯡꯁꯤ ꯀꯔꯤꯗ ꯌꯦꯡꯉ ꯂꯥꯛꯄꯖꯥꯠꯅꯣ ꯃꯁꯤ ꯑꯁꯥꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯒꯤ ꯋꯥꯐꯝꯗꯁꯨ ꯌꯥꯎꯔꯕꯗꯨꯅꯤ NECꯒꯤ ꯃꯈꯥꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯑꯗꯨꯝ ꯄ꯭ꯔꯣꯖꯦꯛꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯄꯥꯏꯈꯠꯄꯅꯦ ꯑꯗꯨꯝ ꯃꯁꯥꯅ ꯃꯁꯤ ꯃꯇꯝꯒꯤꯅꯁꯨ ꯌꯦꯡꯁꯤꯟꯕ ꯑꯗꯨꯝ ꯂꯥꯛꯄꯗꯤ ꯑꯗꯣ ꯍꯟꯗꯛꯁꯨ ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯒꯤ ꯇꯤꯝ ꯑꯃ ꯂꯥꯛꯑꯒ ꯍꯥꯟꯅꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯌꯦꯡꯁꯤꯜꯂꯒ ꯃꯊꯪꯒꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯑꯗꯨꯁꯨ ꯈꯟꯅꯔꯝꯃꯦ ꯑꯗꯨꯅ ꯃꯁꯤ NECꯒꯤꯁꯤꯁꯨ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝꯁꯤ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯑꯗꯒꯤ ꯃꯣꯏꯅ ꯁꯦꯟꯗꯤ ꯆꯥꯎꯅ ꯊꯥꯗꯕꯅꯤ NEC ꯊꯥꯗꯕꯁꯨ ꯑꯗꯨꯅ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯁꯤ ꯐꯖꯅ ꯄꯥꯏꯈꯠꯂꯤꯕ꯭ꯔꯥ ꯄꯥꯏꯈꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯔꯤꯚ꯭ꯌꯨ ꯇꯧꯕ ꯃꯤꯐꯝ ꯑꯣꯏꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨ ꯁꯤꯁꯨ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯆꯦꯗ
kero to meeting to ba ai ham salaga sport salaga koi ene sina hana lakpada sport salaga yeng bagi film mayam so dum leidi legar brain khalle boktak ta satpa ld gi thawak yak ba te gi dam sai ta satpa leidi legar ado maduna madugi thawsing no kya progress kya am lerage haidu review to na ba ai pangthok meeting nen khalle ado masi su toina la ga sumna gi la ga secretary meeting to badana ta sports sala salaga masi khala hena kupsin yeng sin mana phabra khalle ado thabak si monitor to boi di sen changna thadara ga pakhle thawsing se do mai pakani an khalle maroina adagi khangzani gi ofum si United Naga Council gi mihut singna kogi Foreign Finance Commission gi team ga mihut sing si ga unabu matamda kogi Naga sing gi tongan ba separate budget amakak PBO na taksan balaikre makogi alternative arrangement habi go ofum si state amada ani akogi supersede toroga ana amana ama overlap toroga leibe yade ofum ka ama sokhan hi myam phungduk balaikre alternative arrangement gi masigi ofum si masi hingi bra natraga makoina si pusali si kari film de yeng beta hoi masi sarjan jo haire ko state manung sida madu alternative arrangement pi be yadabra haise mazuna ai kana torga madu gi du khara tongwana thamraga moi si demand ai si hoi democratic country mada demand ya pam demand ai si tobi ai madu phangwa phangdaba pi da bai lu tongan bawani ado demand tan ba yadi haibe makti na tan demand tawbani na masi haibe tai moi ju moi da su yamna koi allegation haigadra state government jina naga sing kai di yeng bi de naga jing khan bi de korte yam sang sa thara bani aduna koi ji state government ngamri le na pam jatre le na dre kak tha chare aduna tongana leijarage haibani aduna tongana leijarage alternative arrangement ama PO na ama sembiu na haibase madugi demand du mari le na bra khali no sida koi gi moi tongana budget hapo na ji alternative arrangement du tawrabani na tongana ba moi gi lega ama le dorabina madugi sen PO na haibani ado masi demand hai demand ai ji pini piro hai dilete Kuki in pi cycle area amasung cycle area Naga People's Organization na hogi Manipur gi Valley district ki mafum sings da hogi Ukhulga Senapati district gi makhogi village mayam khak police station si Imphal ga Thawal gi manung sansan grab gi ofum da pung ifunipan gi oban ama October 3 gi midnight gi kaukhre matang da hogi district sing si boundary si overlapping torokanda akogi police station se akogi pu gi bista makoina masi handok kadabne na pi tawriba demand si tam kadai phau da masi chumme na lobi hoi chume akoi district ki boundary sing yesan na ba masi mukti ke adi nungaite hoi yam samna koi nungai yin sing swai da lebi Senapati makha da lebi yawi police station ji adum Imphal is kan de thawal gi de oi aduna kano si lam gi phim ji yang kan da police station jurisdiction si adum thamba security gi reason dani na adum thamba chumra na khale adu moi gi demand ji adum khana badi yesan na ba le tan ba na khal yam nungai ji aroi bida maroi pa mo hanna BJP Manipur Pradesh na Manipur bo amu hanna special category status ta thamna ba Foreign Finance Commission gi team da taksan khre amadi Manipur si special category status ta sandrabadi asoba financial crisis mai onagani amasung stable government leibang amloi have of sing thamli aroi bida miyeng tabirba punamu amu hanna kaina na ba yathang ni zbagalona tamabu so amu hanna kaina na ba yathang ni zari thank you